lupa nih lupa. As aigi laki jamba ka loye jabe. Network laite mamangda. Adudani. Welcome Dabu. Ngasi dia khoi chiche yaudre. Ai thanta oire. Ma do ngasi thapak khara kalle customer lai hai aduduna. Kaidawrige Dabu. Mi anini like amatang like ama tawsanbiramo kanano. Dabu budi piramani ado ama kanano khangde o pire. Thank you kanano comment tawbiro. Dabu ka hinjang chage ngasidi. Dabu ta ngaire ngo lakpirise. Ngasidi tumit paidre. Mapanda phammineba ngahak sandagi thaba kai ka lotion loraga. Dabu ka hinjang chage. Dabu paigra male halaktre dabu na. Irumbam Bishanan Jari Bondaka laktrabo. Laktrebo Jari Bondaka kuire laktaba. Bishanan je kanano haipet ningshan badu mai tawi. Kanano Bishanan je. Oh nakone kanorane. Biki gi me amra trane Bishanan na je ka ure nei bua. Oi male mani. Da samanandana nangdi kai charage. Oh hawai thongba chai ai ro. Oh ai ngasi kano chai. Ngaga lotaga thongba chai. Bhutni ningjale khange kanano aina. Bishanan ai se ningjale. Kanone ai do kariba. Da Bishanan nungairibo kamai tawrige nang kaida laige huji. Adaiti samanandana palu kabi matam yauramanine. Yaure palu kabi matam yaure. Aduna lota thokle huji.
ꯇꯥꯕꯤꯁꯥꯅ ꯏꯁꯤꯡ ꯍꯦꯟꯆꯔꯔꯣꯝꯗꯁꯨ ꯁꯤꯜꯆꯔꯗꯗꯤ ꯈꯪꯗꯦꯕꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯅꯠꯇꯦ ꯑꯩ ꯖꯣꯏꯄꯨꯔꯗ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯖꯣꯏꯄꯨꯔꯗꯗꯤ ꯏꯁꯤꯡ ꯀꯩꯁꯨꯝ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯎꯗꯦꯕꯣ ꯑꯗꯨꯗꯨꯅ ꯈꯪꯗ꯭ꯔꯦ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤ ꯁꯪꯒꯤ ꯕ꯭ꯂꯣꯛꯁ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯐꯨꯗꯤꯁ ꯆꯅꯨꯅꯤ ꯃꯤꯡ ꯆꯦꯟꯖ ꯇꯧꯕꯅꯤ ꯑꯣ ꯑꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯣ ꯑꯩꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯑꯩꯗꯤꯅꯦ ꯀꯥꯎꯈ꯭ꯔꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯂꯩꯅꯗ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯖꯣꯏꯄꯨꯔ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅꯤ ꯗꯥ ꯁꯃꯥꯅ ꯖꯣꯏꯄꯨꯔꯗꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯏꯃꯨꯡꯗ ꯅꯦꯠꯋꯥꯛ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯗꯣ ꯃꯄꯥꯟꯗꯇ ꯑꯗꯨ ꯁꯤ ꯒꯦꯠ ꯃꯅꯥꯛꯁꯤꯒ ꯑꯗꯨꯝ ꯁꯪꯅ ꯂꯩꯔꯕꯅꯤ ꯅꯦꯠꯀꯤꯗꯃꯛꯇ ꯑꯗꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯍꯥꯏꯕ ꯗꯥ ꯁꯃꯥꯅ ꯅꯣꯏ ꯊꯣꯡꯉꯥꯟꯗ ꯑꯃ ꯌꯨꯡꯉꯣ ꯍꯥꯏꯌꯨ ꯃꯥꯃꯣꯗ ꯑꯩꯈꯣꯏ ꯊꯣꯡꯉꯥꯟꯗ ꯌꯨꯡꯉ ꯀꯩꯗꯧꯗꯣꯔꯤ ꯑꯩꯗꯤ ꯁꯤꯗ ꯂꯩꯁꯨ ꯂꯩꯔꯣꯏꯗꯅ ꯑꯗꯩꯗꯤ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯅ ꯀꯨꯏꯔꯦ ꯀꯅꯦꯛ ꯂꯩꯕ ꯑꯩ ꯊꯥ ꯑꯅꯤꯔꯣꯝ ꯌꯨꯇꯨꯞ ꯄꯥꯏꯔꯨꯗ꯭ꯔꯦ ꯑꯩ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯣ ꯑꯩꯗꯣ ꯂꯩꯇꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯦꯛ ꯇꯧꯖꯒꯦ ꯂꯩꯔꯝꯃꯗꯤ ꯂꯩꯔꯝꯂꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯁꯦ ꯀꯥꯏꯒꯤꯅꯣꯅꯦ ꯑꯗꯨꯒ ꯏꯔꯥꯡꯒꯣꯝ ꯕꯤꯁꯥꯅꯅ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯅꯪ ꯂꯩꯁꯦ ꯖꯣꯏꯄꯨꯔ ꯀꯝꯔꯪꯒꯥꯗꯔꯣ ꯖꯣꯏꯄꯨꯔ ꯀꯝꯔꯪꯒꯥ ꯍꯥꯏꯇꯥꯔꯦ ꯀꯃꯪꯒꯥꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯖꯣꯏꯄꯨꯔ ꯇꯥꯔꯤꯕ ꯌꯥꯝꯅꯕꯨꯗꯤ ꯂꯥꯞꯅꯗ꯭ꯔꯦ ꯀꯃꯪꯈꯥꯒ ꯖꯣꯏꯄꯨꯔꯒꯁꯦ ꯀꯩꯅꯣ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯚꯥꯃꯣꯟ ꯂꯩꯀꯥꯏꯒ ꯂꯂꯥꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯃꯪꯈꯥꯒ ꯖꯣꯏꯄꯨꯔꯒꯁꯦ ꯑꯣꯏꯔꯤꯕ ꯑꯗꯣ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯟꯒꯠꯂꯒ ꯑꯗꯨꯝ ꯍꯦꯟꯒꯠꯂ ꯑꯗꯨꯝ ꯍꯦꯟꯊꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕꯣ ꯉꯥꯏꯍꯥꯛꯀꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯒ ꯑꯗꯩ ꯀꯣꯟꯅ ꯀꯛꯕ ꯑꯗꯩ ꯀꯣꯟꯅ ꯀꯝꯒ ꯊꯣꯛꯂꯛꯄꯗꯅꯦ ꯑꯣ ꯂꯛꯈꯤꯄꯨꯔꯣꯟꯒꯤ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯖꯣꯏꯄꯨꯔꯒ ꯗꯨꯛꯖꯥꯝꯕꯨꯗꯤ ꯂꯥꯞꯅꯗ꯭ꯔꯦꯅꯦ ꯑꯗꯣ ꯂꯛꯈꯤꯄꯨꯔꯗ ꯂꯩꯕ꯭ꯔꯣ ꯑꯗꯨꯝ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯉꯣ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯦꯟꯒꯠꯂ ꯍꯦꯟꯊꯔ ꯇꯧ ꯂꯩꯔꯦ ꯉꯥꯏꯍꯥꯛꯀꯤ ꯍꯦꯟꯒꯠꯄ ꯀꯝꯒ ꯍꯦꯟꯊꯕ ꯑꯀꯝ ꯍꯦꯟꯒꯠꯄ ꯑꯀꯝ ꯍꯟꯊꯕ ꯀꯥꯡꯆꯤꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯔꯅꯦ ꯑꯗꯣ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯅ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯂꯩ ꯍꯥꯏ ꯑꯣ ꯑꯗꯣ ꯅꯪ ꯃꯁꯛ ꯑꯝꯇ ꯎꯠꯂꯝꯃꯨ ꯑꯩ ꯁꯛꯇꯣ ꯌꯦꯡꯍꯜꯂꯔꯣꯏꯒꯦ ꯉꯁꯤ ꯑꯩ ꯃꯃꯥꯡꯗꯅꯦ ꯃꯁꯛꯀ ꯀꯣꯟꯅꯅ ꯂꯥꯏꯚ ꯊꯥꯔꯝꯃꯦꯕ ꯀꯃꯦꯟ ꯄꯥꯕ ꯉꯝꯗꯦꯕ ꯑꯩꯗꯣ ꯑꯗꯨꯗꯨꯅꯅꯤ ꯑꯗꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯝꯗꯅꯦ ꯍꯥꯏꯗꯤ ꯖꯣꯏꯟ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯄꯥꯗ꯭ꯔꯁꯨ ꯑꯩꯒ ꯖꯣꯏꯟ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯄꯥꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯣꯏꯅ ꯁꯛꯇꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯕ ꯑꯗꯨꯒ ꯗꯥꯕꯨꯅ ꯏꯟꯇꯔꯅꯦꯠ ꯑꯣ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯁꯦꯝꯃꯨ ꯃꯤꯅꯁꯨ ꯌꯦꯡꯕꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯗꯣ ꯀꯩ ꯑꯣꯏꯅ ꯁꯦꯝꯁꯤꯒꯦ ꯒ꯭ꯌꯥꯟꯗꯣ ꯄꯤꯔꯛꯑꯣꯅꯦ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯕꯤꯁꯥꯅꯅ ꯑꯩ ꯂꯥꯛꯑꯝꯃꯤ ꯀꯝꯔꯪꯒꯥꯗ ꯊꯥ 2 ꯃꯥꯡꯗ ꯑꯗꯨꯅ ꯍꯪꯕꯅꯤꯗ ꯅꯪ ꯂꯨꯍꯣꯡꯉꯤꯁꯤꯅ ꯀꯥꯏꯗꯅꯣ
ꯑꯩ ꯂꯨꯍꯣꯡꯉꯤꯁꯤꯅ ꯁꯤꯜꯆꯔ ꯇꯔꯥꯄꯨꯔꯗ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯣꯏꯄꯨꯔꯅꯦꯕ ꯁꯦ ꯗꯥꯕꯨ ꯀꯩ ꯅꯤꯡꯁꯤꯡꯉꯤ ꯌꯦꯡꯉꯨ ꯏꯄꯥꯝ ꯂꯝꯗꯝ ꯅꯪꯒꯤꯅ ꯈꯨꯟ ꯇꯥꯔꯦ ꯅꯨꯡꯁꯤꯕ ꯄꯣꯛꯄ꯭ꯔꯥ ꯎꯔꯒ ꯑꯩꯈꯣꯏ ꯖꯣꯏꯄꯨꯔꯁꯦ ꯆꯤꯡꯅꯅꯦ ꯀꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯨ ꯑꯥꯗ ꯆꯤꯡ ꯂꯩꯔꯦ ꯑꯗꯨ ꯑꯗꯣ ꯁꯤ ꯁꯣꯔꯣꯛ ꯃꯦꯟ ꯔꯣꯗꯅꯦꯕ ꯑꯁꯤꯗꯒꯤ ꯍꯧꯒꯠꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯕꯦꯔꯥꯈꯥꯏꯁꯦ ꯁꯤ ꯕꯦꯔꯥꯁꯦ ꯀꯩ ꯍꯧꯋꯤꯅꯦꯕ ꯁꯤ ꯕꯦꯔꯥꯁꯦ ꯀꯩ ꯑꯗꯨꯝ ꯍꯧꯋꯦꯕ ꯁꯦ ꯁꯤꯒꯩ ꯍꯧꯔꯤꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥꯝ ꯂꯥꯏꯚ ꯊꯣꯛꯂꯛꯇ꯭ꯔꯦ ꯆꯪꯉꯛꯇ꯭ꯔꯦ ꯕꯤꯖꯤ ꯑꯣꯏꯅꯩꯔꯥ ꯈꯪꯗꯦꯉꯣ ꯁꯟꯗꯥꯒꯤ ꯁꯤꯅ ꯄꯨꯈ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯋꯥꯜ ꯈꯥꯖꯤꯜꯂꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯥꯎꯔ ꯈꯣꯠꯂꯒꯅꯦ ꯉꯥ ꯊꯥꯗꯩꯅꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯅꯉꯥꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯈꯥꯖꯤꯜꯂꯦ ꯀꯩꯕ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯨ ꯏꯆꯜꯗꯤ ꯁꯟꯗꯥꯒꯤ ꯑꯆꯥꯄꯣꯠꯀ ꯆꯥꯗ꯭ꯔꯕꯣ ꯗꯨꯀꯥꯟ ꯍꯥꯡꯗꯦ ꯉꯁꯤ ꯁꯟꯗꯥꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯗꯨꯀꯥꯟꯗꯣ ꯍꯥꯡꯗꯦ ꯉꯁꯤꯗꯨꯗꯨꯅ ꯌꯨꯝꯗꯩ ꯀꯠꯊꯣꯛꯇ꯭ꯔꯦ ꯑꯩ ꯑꯗꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯗꯥ ꯕꯤꯁꯥꯟꯅ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯏꯕꯣ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯥ ꯑꯗꯣ ꯀꯃꯪꯒꯥꯗ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣꯅꯦ ꯀꯃꯪꯒꯥꯗ ꯀꯩ ꯂꯩꯒꯦ ꯑꯗꯨꯒ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯅ ꯑꯩ ꯉꯁꯤ ꯂꯥꯏꯚꯁꯦ ꯃꯤ ꯇꯔꯨꯛꯄꯨ ꯁꯨꯔꯦ ꯃꯊꯪ ꯃꯊꯪ ꯑꯃ ꯂꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚ ꯊꯥꯕ ꯃꯤꯁꯨ ꯈꯛ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯈꯪꯅꯕ ꯅꯠꯇ ꯑꯣꯏꯕꯅꯤꯅ ꯂꯥꯏꯚ ꯊꯥꯕꯗ ꯎꯔꯒ ꯆꯪꯗ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯒꯨꯝꯗꯨꯅ ꯆꯪꯉꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯆꯪꯉꯛꯄꯅꯤꯅ ꯀꯣ ꯑꯗꯨꯗꯨꯅ ꯑꯃ ꯂꯣꯏꯔ ꯑꯃ ꯆꯪꯕ ꯃꯊꯧ ꯇꯥꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯗꯤ ꯀꯥꯟꯅꯩ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯆꯪꯉꯝꯃꯒꯅꯦ ꯑꯃꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯣꯛꯄ ꯑꯗꯨꯒꯩ ꯑꯃꯗꯨꯒꯩ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤꯅꯦ ꯋꯥꯁ ꯇꯥꯏꯝ ꯐꯪꯉꯣꯏꯑꯕ ꯀꯥꯟꯅꯗꯦꯕ ꯑꯗꯨꯅ ꯆꯪꯈꯤꯕ ꯃꯤ ꯑꯃꯗ ꯑꯗꯨꯝ ꯆꯪ ꯇꯥꯕ ꯑꯗꯣ ꯃꯤ ꯃꯉꯥꯕꯨꯗꯤ ꯁꯨꯔꯝꯃꯕꯅꯤ ꯂꯥꯏꯛ ꯑꯍꯨꯝ ꯈꯛꯇꯪ ꯂꯩ ꯑꯗꯣ ꯂꯥꯏꯛ ꯄꯤꯗꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇꯪ ꯂꯥꯏꯛ ꯄꯤꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯗꯥ ꯕꯤꯁꯟꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯇꯥꯎꯕꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯆꯥꯎꯕꯤ ꯌꯥꯏ ꯀꯩꯅꯣ ꯑꯃꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯊꯣꯛꯄꯅꯤ ꯍꯥꯏ ꯀꯃꯪꯈꯥꯗ ꯀꯅꯥꯏꯗ ꯂꯥꯛꯑꯝꯃꯤꯅꯣꯅꯦ ꯑꯗꯣ ꯊꯥ ꯑꯅꯤ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯗꯤ ꯅꯪ ꯀꯃꯪꯒꯥ ꯀꯥꯏꯗ ꯂꯥꯛꯑꯃꯤꯅꯣꯅꯦ ꯑꯗꯨꯒ ꯀꯥꯏꯗ ꯊꯧ ꯇꯧꯊꯣꯛꯏꯕ ꯗꯥꯕꯨꯅ ꯂꯥꯏꯛ ꯄꯤꯁꯤꯟꯕꯤꯌꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯌꯨ ꯗꯨꯅꯤ ꯂꯥꯏꯛ ꯄꯤꯁꯟꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯤ 5 ꯎꯠꯂꯤ ꯂꯥꯏꯛꯅ 3 ꯈꯛꯇꯪ ꯎꯠꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯥꯡꯅ ꯃꯀꯥꯡ ꯆꯤꯛꯄꯅ ꯁꯟꯗꯥꯒꯤ ꯑꯩꯈꯣꯏ ꯍꯪꯗꯣꯡꯁꯤ ꯃꯩ ꯌꯥꯎꯗ ꯌꯥꯎꯔꯕꯅꯤ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯏ ꯃꯃꯥꯡꯁꯦ ꯂꯥꯛ ꯐꯝꯖꯤꯜꯂꯤꯁꯦ ꯌꯦꯡꯉꯨ ꯃꯥ ꯐꯖꯅ ꯃꯤꯅꯤ ꯀꯥꯡ ꯆꯤꯛꯏꯕꯣ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯌꯥꯝ ꯇꯞ ꯇꯞꯅ ꯇꯧꯔ ꯂꯥꯛꯏꯉꯣ ꯑꯩꯉꯣꯟꯗ
ꯊꯥ ꯑꯅꯤ ꯂꯩ ꯍꯥꯏ ꯅꯠꯇꯦꯍꯦ ꯊꯥ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯨꯒ ꯊꯕꯛ ꯑꯃꯒꯤ ꯅꯣꯡꯃꯈꯛꯀꯤ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯑꯣ 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 ꯌꯨꯝꯗꯣ ꯀꯥꯎꯈ꯭ꯔꯦꯗ ꯑꯩꯗꯤ ꯁꯨꯝ ꯆꯠꯂꯨꯕꯅꯤꯗ ꯌꯥꯝ ꯈꯪꯍꯧꯗ꯭ꯔꯦ ꯑꯣ ꯑꯣ ꯀꯥꯎꯈꯔꯦ ꯍꯥꯏꯔꯣ ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯔꯝꯃꯗꯤ ꯐꯪꯅꯍꯧꯖꯥꯏꯅꯤ ꯀꯃꯪꯈꯥ ꯇꯧꯁꯜꯂꯝꯕ ꯀꯥꯏꯁꯦ ꯅꯛꯁꯜꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯗꯤ ꯑꯩꯅ ꯂꯂꯥꯗꯀ ꯂꯥꯛꯑꯗꯤ ꯂꯩꯍꯧꯕꯣꯛꯄꯤꯌꯦ ꯑꯩꯅ ꯂꯂꯥꯗꯀ ꯂꯥꯛꯑꯗꯤ ꯀꯔꯤꯕ ꯚꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯅꯣꯏ ꯐꯪꯅꯔꯣꯏꯗ꯭ꯔꯕ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯇꯣꯏꯅꯦ ꯗꯥ ꯕꯤꯁꯥꯅ ꯅꯣꯏ ꯂꯥꯛꯏꯅꯦ ꯊꯣꯛꯂꯛꯎꯅꯦ ꯍꯥꯏꯅ ꯏꯃꯥ ꯆꯥꯎꯕꯤ ꯍꯥꯏꯕ ꯑꯣ ꯏꯃꯥ ꯆꯥꯎꯕꯤ ꯑꯩꯅꯅꯦ ꯏꯇꯥꯎꯕꯤ ꯍꯥꯏꯗ ꯀꯥꯎꯔꯦ ꯈꯪꯉꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯐꯣꯂꯥ ꯆꯥꯔꯦ ꯉꯁꯤ ꯐꯣꯂꯥ ꯇꯥꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯏꯛ ꯑꯅꯤ ꯋꯥꯠꯂꯤꯀꯣ ꯃꯤ ꯃꯉꯥꯅꯤ ꯂꯥꯏꯛ ꯑꯅꯤ ꯋꯥꯠꯂꯤ ꯀꯅꯥ ꯀꯅꯥ ꯄꯤꯗꯣꯏꯅꯣ ꯑꯝꯇ ꯄꯤꯁꯟꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯩꯀꯩ ꯇꯧꯅꯔꯤꯒꯦ ꯍꯥꯏꯅꯔꯛꯑꯣ ꯁꯟꯗꯥꯒꯤ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯅ ꯍꯪꯉꯦ ꯉꯁꯤꯗꯣ ꯕꯥꯔꯣꯗꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯂꯨꯗꯨꯒꯩꯗꯤ ꯂꯣꯇꯥ ꯇꯧꯔꯒ ꯉꯥ ꯊꯣꯡꯉꯦꯕꯀꯣ ꯑꯗꯨꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯈꯔ ꯊꯝꯃꯝꯃꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯅꯤ ꯏꯔꯣꯜꯂꯅꯤ ꯑꯃ ꯏꯔꯣꯜꯂꯅꯤ ꯑꯗꯣ ꯉꯥ ꯊꯣꯡꯕ ꯈꯔ ꯂꯩꯗꯨꯒ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯁꯜꯂꯅꯤ ꯑꯩ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯂꯩꯕꯤꯕꯒꯤ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯁꯦ ꯑꯃꯈꯛꯇꯣ ꯀꯔꯤꯕ ꯃꯃꯤꯡ ꯍꯥꯏꯔꯛꯄꯗꯣ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯐꯨꯗꯤꯁ ꯆꯅꯨ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨ ꯀꯔꯝꯕꯗꯅꯣ ꯑꯦꯀꯥꯎꯟ ꯄꯥꯏꯔꯤꯁꯦ ꯐꯨꯗꯤꯁꯇꯔꯥ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯗꯔ ꯀꯔꯝꯕꯗ ꯄꯥꯏꯅꯣ ꯄꯥꯏꯕꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯀꯅꯦꯛ ꯇꯧꯁꯜꯂꯛꯀꯦ ꯑꯗꯨꯒ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯅ ꯑꯩꯁꯨ ꯂꯥꯏꯛ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯝꯇ ꯈꯨꯝꯃꯛꯑꯣ ꯍꯥꯏꯗꯤ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯗ ꯄꯥꯏꯔꯤꯔꯥ ꯌꯥ ꯐꯤꯔ ꯐꯨꯗꯤꯁ ꯆꯅꯨꯗ ꯄꯥꯏꯔꯤꯔꯥ ꯀꯔꯝꯕꯗ ꯄꯥꯏꯔꯤꯅꯣ ꯄꯥꯏꯕꯗꯨꯒ ꯑꯩ ꯀꯅꯦꯛ ꯇꯧꯁꯜꯂꯛꯀꯦ ꯉꯁꯤꯗꯤ ꯀꯃꯦꯟꯒꯁꯦ ꯄꯥꯕꯒꯤ ꯉꯥꯏꯅꯔꯦ ꯅꯍꯥꯟꯉꯩ ꯂꯥꯏꯚ ꯊꯥꯕꯗꯗꯤ ꯀꯃꯦꯟꯒ ꯄꯥ ꯉꯝꯗꯦ ꯆꯤꯊ ꯂꯩꯍꯧꯔꯤꯕ ꯌꯥꯝꯃꯟꯒꯤꯅ ꯉꯁꯤꯗꯤ ꯃꯤꯁꯦ ꯏꯌꯥꯝ ꯌꯥꯝꯗꯦ ꯃꯤ ꯃꯉꯥꯗꯩ ꯍꯦꯟꯗ꯭ꯔꯦ ꯉꯔꯥꯡꯗꯤ ꯃꯤ ꯇꯦꯔꯣꯈꯥꯟ ꯑꯗꯨꯃꯥꯏꯅ ꯆꯣꯗꯣꯈꯥꯟꯒ ꯌꯧꯏ ꯉꯁꯤꯗꯤ ꯃꯤ 5 ꯈꯛꯇꯪ ꯑꯣꯏꯔꯦ ꯑꯗꯨꯅ ꯀꯃꯦꯟ ꯄꯥꯕꯗ ꯉꯥꯏꯕꯗ ꯑꯋꯥꯕꯤ ꯑꯃ ꯑꯣꯏꯔꯦ ꯑꯁꯤ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ ꯑꯩ ꯃꯅꯥꯛꯇ ꯀꯩꯅꯣꯅ ꯑꯗꯨꯒꯩꯗꯤ ꯐꯨꯗꯤꯁ ꯆꯅꯨꯅꯤ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤ ꯃꯤꯡ ꯆꯦꯟꯖ ꯇꯧꯕꯅꯤ ꯑꯣ ꯃꯃꯤꯡ ꯆꯦꯟꯖ ꯇꯧꯔꯤꯕ ꯆꯦꯟꯅꯦꯜꯗꯤ ꯑꯃꯈꯛꯇ ꯑꯣ ꯍꯣꯏ ꯑꯩꯅꯦ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯔꯒ ꯀꯅꯦꯛ ꯇꯧꯁꯜꯂꯛꯀꯦ ꯑꯗꯣ ꯅꯪ ꯏꯇꯣꯏꯔꯥ ꯏꯕꯥꯏ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦꯔ ꯏꯕꯥꯏꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯅꯕꯨ ꯍꯜꯂꯤꯔꯥ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯔꯤꯔꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯃꯦꯟ ꯉꯥꯏꯕ꯭ꯔꯥ ꯑꯣꯏꯅ ꯋꯥꯖꯔꯦ ꯑꯩ ꯅꯍꯥꯟꯉꯩꯅ ꯄꯥꯕ ꯉꯝꯗꯕ ꯉꯁꯤꯅ ꯀꯃꯦꯟ ꯉꯥꯏ ꯉꯝꯗꯕ ꯑꯗꯨꯒꯩꯗꯤ ꯕ꯭ꯂꯣꯒꯔ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠ ꯌꯥꯔꯗꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯝꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯗꯣ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤꯅꯦ ꯑꯩꯗꯣ ꯂꯥꯏꯚ ꯊꯥꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯁꯤꯒ ꯂꯥꯏꯚ 3 ꯁꯨꯕꯔꯥ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯃꯐꯧ ꯊꯥꯗꯦꯕ ꯑꯗꯨꯗꯨꯅ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠ ꯌꯥꯗꯕꯒꯤ ꯃꯇꯨꯡꯗ ꯑꯃꯐꯧ ꯑꯩ ꯊꯥꯖꯗ꯭ꯔꯤ ꯑꯗꯣ ꯗꯥ ꯒꯨꯔꯗꯤꯞ ꯂꯥꯛꯑꯦ ꯑꯣꯖꯥ ꯁꯪꯒꯤꯇꯥ ꯖꯤ ꯀꯦꯁꯦ ꯍꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ठीक हूँ और आप कैसे हो
बहुत देर से आए, आज तो इतना टाइम मैंने वेट किया, बाप रे बाप, अभी आयो ना। द टेस्ट ऑफ इंडिया मैतेना हेलो आए, हेलो एंड वेलकम अगी लाइफ ता चंगबिरकपगी। दा समानंदना नोक्सलए, अदैदी बिसानना अइदी नोंग चुबा ngairi, मतम नोंसे चुथारगा लुजगे हाइना। ओ नोंग चुबा ngairiba इरुबगी, अदो चुद्रगना इरुथोरोइद्रो? अदुगा ब्लॉगर फैमिली आई चाही 28 नि है, ओ दोइदी अखोइगी मथक ओइरे। अदोइदी इचेरा इबाइरा अमा थोए इना। अदुगा दा समानंदना ngarangdi neneगा मामोगाना लाइव नुंगाई हनग्रे। ngasido khomaga pagado live yauragane isai matek amta tausi hain tauragane nungdindo thaba khara kallaba khangaba aduna live to sandada oina tharaiba ina nungai halal lore kaino hujik sudubo। टेस्ट ऑफ इंडिया मैतेना नंगी से चाही याम हंगनारे चाही हंगनाबा नतेदा दुम आइना हंगिबा इचेरा इबाइरा अखोइ लेंगारा आइना कई कौदोइनो आइना। अदा गुरजितना नबुंगदी लोइरे इबेमा ओय, कमाइना लोइरिनोने? अखो मानने इसै सकनी काइना रिहर्सल का फजना तौरबनी आइसे दुगने थबक कनबा आइबुने कनो पुखीदो आई जेंगालकेबको सिसे उइरा उदिरा खंगे सि पुखीसे येंगुदु हजि नोंदो याम कन्ना चुबनिनाने दु सि कारक तोरे सि वाल तोरेबदुना आदने कन खंजलिबा nga jako इंचादी जाली सिना अदकैदी कनोना करीबा दा समाना तौरसिरो नेने मामोगा याहोलो अदु नत्रदी इंटरेस्ट लेररोय म्यामसे अखो मागा पागरो याहोलके अदुगा कनो टेस्ट ऑफ इंडिया मैते संगी लाई हराउबै इसै अमा सकतो ओय लाई हराउबै इसै ओइदे खो मादा उनसा लगे आइदो फजना सकपा खोटपदो हैत्रियबा आइदी नौना कनो तौबनिनाने फजना इसैदो सकपा हैते दो कई इसैनो अखो मादा ओइना सालके। लाई हराउबै कैसे फागे मा नंगी लाई हराउबै इसै तानिंगे मैम ngasi sa uai jadre ko mada ware ye hayeng oina saklakke fajana hayeng oina saklage ye ngasi do ware ye ma दुगैदी ऐदी मोइरांग साइगा दो तानिंगे मोइरांग साइ कम्बै सैनो ने हामा मोइरांग साइ कम्बै सैनो खंब्रा लाई हराउबगी साबी बुंगो नुसिबा खंगदे मोइरांग हाइना हाइरए अदुगा कनोना दा बिसानना लुजरे अदो नोंग चुबदा लुजबसे नुंगाइबनिदा अदो नंगदी नोय पुखरी दुगा nga adum phana chana leiram nga phaba yadrida kano tawri piyaba nga singdo thadaba kuidri chara any folk song oisu yae odo taste of india maitai ngasi do kho ma do thanda thaba katang surabaduna ne ware ye sakningdre ye hayeng ne soidana saalake ngasi do katang ware duga ngatraga pothala horen loiramdai da mateka ma saale ngarang gi do ka tawrage ako maga pagana isai saktana mi loi chen khare ngasi mi nipan oirame ani khata ngai khare
ꯏꯁꯩ ꯁꯛꯂꯛꯇ꯭ꯔꯦ ꯑꯩꯅ ꯂꯥꯁꯇ ꯃꯤ ꯑꯃꯇ ꯉꯥꯏꯈ꯭ꯔꯦꯉꯣ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯐꯣꯂꯥ ꯇꯥꯔꯦ ꯉꯔꯥꯡ ꯅꯦꯅꯦꯒ ꯃꯥꯃꯣꯒꯅꯅꯦ ꯑꯩ ꯅꯨꯡꯉꯥꯏꯍꯜꯂꯤꯁꯦ ꯅꯪ ꯌꯥꯎꯍꯜꯂꯛꯑꯣ ꯑꯩꯅ ꯍꯥꯏꯕ ꯑꯗꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯅꯪ ꯁꯛꯎ ꯍꯥꯏ ꯌꯥꯗꯕꯅꯤ ꯃꯤ ꯂꯣꯏ ꯆꯦꯟꯈꯔꯦ ꯃꯤ ꯑꯃꯇꯪ ꯉꯥꯏꯍꯧꯔꯦ ꯑꯩꯅ ꯁꯛꯄ ꯍꯩꯔꯝꯃꯗꯤ ꯐꯖꯅ ꯁꯛꯀꯗꯕꯅꯤꯗ ꯑꯩꯗꯣ ꯍꯩꯇꯕꯩꯅꯤ ꯇꯝꯃꯒ ꯑꯣꯏꯅ ꯁꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯗ ꯁꯩꯇ꯭ꯔꯥꯁꯅ ꯏꯇꯣꯝꯇ ꯉꯥꯏꯔ ꯃꯥꯜꯂꯦꯅꯦ ꯈꯪꯗꯦꯕꯣ ꯗꯥ ꯁꯩꯇ꯭ꯔꯥꯁ ꯉꯁꯤꯗꯣ ꯀꯅꯥꯝ ꯂꯥꯛꯇꯦ ꯃꯤ 9 ꯁꯨꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯉꯔꯥꯡꯗꯣ ꯂꯥꯏꯚꯇꯣ ꯅꯨꯡꯉꯥꯏꯕꯒꯤ ꯆꯪꯉꯝꯕ ꯑꯗꯣ ꯉꯁꯤꯗꯣ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯆꯪꯉꯝꯃꯒ ꯆꯠꯅꯈꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯗꯣ ꯌꯥꯎꯍꯜꯂꯛꯑꯣ ꯏꯁꯩ ꯁꯛꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯗꯣ ꯉꯁꯤꯗꯣ ꯋꯥꯔꯦ ꯍꯥꯏꯅ ꯌꯥꯎ ꯌꯥꯗ꯭ꯔꯦ ꯂꯥꯏꯐꯇ ꯑꯗꯨꯒꯩꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯠꯅꯈꯔꯦ ꯗꯣ ꯂꯥꯏꯛ ꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯁꯩꯇ꯭ꯔꯥꯁ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯣꯟꯗꯣꯁꯤꯡꯁꯨ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯆꯤꯆꯦꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯆꯤꯆꯦꯒꯤ ꯃꯤꯡꯗꯣ ꯑꯥꯁꯥ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯍꯥꯏꯕ ꯑꯗꯣ ꯃꯥꯁꯨ ꯉꯁꯤꯗꯣ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯀꯁꯇꯃꯔ ꯂꯥꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯑꯗꯨꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯃꯦꯕ ꯂꯥꯏꯚ ꯊꯥꯁꯤꯔꯣ ꯆꯦ ꯍꯥꯏꯅ ꯑꯗꯣ ꯉꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯀꯁꯇꯃꯔ ꯂꯥꯛꯏ ꯍꯥꯏ ꯃꯥꯒꯤ ꯆꯤꯜꯂꯦ ꯍꯥꯏ ꯊꯕꯛ ꯈꯔ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯌꯥꯎꯔꯛꯀꯅꯤ ꯍꯌꯦꯡ ꯇꯨꯝꯃꯤ ꯍꯥꯏꯅꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯅꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯀꯅꯥꯝ ꯌꯥꯎ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯆꯤꯆꯦꯁꯨ ꯊꯕꯛ ꯀꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯌꯦ ꯃꯈꯥꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯨ ꯑꯩꯒ ꯂꯣꯏ ꯎꯔꯝꯃꯅꯤꯅꯦ ꯎꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯍꯔꯥꯎꯔꯦ ꯃꯁꯛ ꯌꯦꯡꯗꯕꯤꯗ ꯑꯗꯨꯝ ꯁꯛꯂꯛꯑꯣ ꯀꯩꯅꯣꯗꯣ ꯁꯛꯂꯛꯑꯣ ꯍꯔꯥꯎꯔꯦ ꯑꯩꯅ ꯇꯧꯕꯗꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯪꯗꯦ ꯊꯤꯕ ꯆꯦꯆꯦꯗꯣ ꯑꯣ ꯃꯥꯏꯗꯣ ꯆꯦꯅꯦꯜꯗꯣ ꯄꯤꯕꯅꯤꯅꯅꯦ ꯅꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯆꯦꯟꯅꯦꯜꯗꯣ ꯄꯤꯕꯅꯤꯅꯅꯦ ꯃꯃꯤꯡ ꯑꯣꯏꯅꯅꯦ ꯁꯥꯔꯆ ꯇꯧꯔꯒ ꯊꯤꯕ ꯐꯪꯗꯦ ꯑꯩꯈꯣꯏ ꯃꯥ ꯀꯩꯅꯣꯗꯣ ꯁꯪꯕꯗ ꯍꯔꯥꯎꯔꯦ ꯍꯔꯥꯎꯔꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯐꯥꯗ꯭ꯔꯣ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯏꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯀꯟꯅ ꯁꯛꯑꯣ ꯇꯥꯔꯣꯏ ꯅꯠꯇꯗꯤ ꯑꯣ ꯏꯃꯥ ꯄꯨꯛꯐꯕꯤ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯑꯣ ꯏꯃꯥ ꯄꯨꯛꯐꯕꯤ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯀꯩꯗꯅꯣ ꯆꯠꯂꯤꯕ ꯏꯃꯥ ꯅꯪꯅ ꯂꯩꯇ꯭ꯔꯕꯗ ꯀꯅꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯅꯤ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯑꯣ ꯏꯃꯥ ꯄꯨꯛꯐꯕꯤ ꯍꯔꯥꯎ ꯀꯨꯝꯃꯩ ꯌꯧꯔꯛꯂꯦ ꯄꯂꯦꯝ ꯅꯪꯕꯨ ꯂꯩꯇ꯭ꯔꯕꯗ ꯀꯅꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯨꯒꯅꯤ ꯌꯥꯎꯁꯪ ꯃꯇꯝ ꯌꯧꯔꯛꯂꯦ ꯉꯃꯣꯛ ꯂꯩꯌꯨ ꯑꯣꯏꯅꯖꯕ ꯐꯪꯗꯦꯅꯦ ꯏꯃꯥ ꯏꯃꯥ ꯅꯪꯅ ꯂꯩꯇ꯭ꯔꯕꯗ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯑꯣ ꯏꯃꯥ ꯄꯨꯛꯐꯕꯤ ꯏꯁꯩꯁꯦ ꯄꯦꯜꯂꯦꯗ ꯍꯥꯏꯅ ꯑꯗ ꯏꯁꯩꯕ ꯀꯅꯥꯗ ꯏꯃꯥ ꯀꯧꯔꯨꯅꯤ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯆꯩꯔꯛꯑꯦ ꯁꯛꯂꯣ ꯂꯥꯏ ꯍꯔꯥꯎꯕꯩ ꯑꯃꯈꯛ ꯁꯛꯂꯛꯑꯣ ꯍꯥꯏꯗꯣ ꯀꯩꯅꯣꯗꯣ ꯁꯛꯂꯛꯑꯣ ꯑꯝꯇꯪ ꯍꯔꯥꯎꯕꯒꯤ ꯑꯝꯇ ꯄꯤꯔꯛꯑꯣ ꯏꯕꯥꯏ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯝꯇ ꯇꯧꯔꯛꯑꯣ ꯃꯤ ꯀꯩꯅꯣ ꯂꯥꯛꯇꯣꯏꯔꯦ ꯍꯔꯥꯎꯔꯦ
ꯁꯤ ꯑꯣꯏꯅ ꯄꯥꯏꯔꯣ ꯃꯈꯥꯗ ꯃꯁꯛ ꯆꯤꯡꯍꯟꯅꯤꯡꯗ꯭ꯔꯦ ꯀꯦꯃꯦꯔꯥꯗꯣ ꯄꯥꯏꯔꯣ ꯊꯣꯏ ꯀꯥꯔꯛꯂꯦ ꯅꯨꯡꯉꯥꯏ ꯃꯄꯥꯟ ꯁꯥꯔꯛꯂꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕꯔꯥ ꯂꯩꯕꯅꯤꯗ ꯍꯧꯍꯥ ꯍꯌꯥꯔꯁꯤꯗ ꯍꯧꯍꯥ ꯍꯌꯥꯔꯁꯤꯗ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯅꯔꯦ ꯍꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕꯔꯥ ꯂꯩꯕꯅꯤꯗ ꯍꯧꯍꯥ ꯍꯌꯥꯔꯁꯤꯗ ꯁꯦ ꯏꯁꯩ ꯃꯌꯥꯝ ꯁꯛꯄ ꯌꯥꯗꯦ ꯀꯥꯎꯏ ꯑꯣ ꯀꯩꯅꯣ ꯇꯧꯏ ꯎꯆꯨꯅ ꯃꯣꯕꯥꯏꯜ ꯉꯥꯏꯔꯤ ꯃꯃꯥꯒꯤ ꯑꯣ ꯐꯔꯦ ꯀꯩꯅꯣ ꯁꯤꯗ ꯅꯣꯡ ꯂꯥꯛꯇꯦꯗ ꯑꯣ ꯑꯩ 30 ꯑꯣꯏꯔꯦ 30 ꯃꯤꯅꯤꯠ ꯋꯥꯠꯂꯤꯗꯣ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯅꯉꯣꯟꯗ ꯐꯖꯅ ꯁꯦ ꯀꯩꯅꯣꯅ ꯌꯥꯏꯐꯔꯦ ꯍꯥꯏꯌꯦ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯩꯇꯔꯥꯖꯅ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯔꯛꯑꯦ ꯑꯗꯩ ꯌꯥꯏꯐꯔꯦ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣꯒꯤꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯂꯩꯔꯥꯡꯅ ꯅꯧ ꯍꯥꯏꯅ ꯇꯧꯕꯗꯣ ꯉꯔꯥꯡꯒꯤ ꯀꯩꯒꯤꯅꯣꯅꯦ ꯂꯩꯔꯥꯡꯅ ꯅꯧ ꯁꯤꯡꯉꯦꯅ ꯅꯧ ꯁꯥꯠꯂꯤꯕꯤ ꯑꯩꯅ ꯁꯛꯑꯗꯤ ꯃꯤ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯋꯥꯁ ꯇꯥꯏꯝ ꯔꯣꯆꯦ ꯑꯩꯒꯤ ꯋꯥꯁ ꯇꯥꯏꯝꯗ 1 ꯏꯌꯔ ꯑꯩꯒꯤꯅꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯗꯣ ꯀꯨꯏꯔꯦꯕꯀꯣ ꯀꯨꯏꯔꯒꯅꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯑꯃꯈꯛ ꯊꯥꯡꯒꯠꯂꯒ ꯑꯇꯩ ꯊꯥꯡꯒꯠꯇꯦꯕ ꯑꯗꯨꯗꯨꯅꯅꯦ 1 ꯏꯌꯔꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯛꯊꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯄꯥꯕꯨꯡꯗꯤ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯉꯁꯤ ꯒꯔꯝ ꯀꯥꯔꯤꯌꯦ ꯋꯥꯔꯨꯕꯒꯤ ꯏꯁꯩ ꯁꯛꯄꯗꯤ ꯂꯥꯏ ꯅꯪꯅ ꯁꯛꯂꯗꯤ ꯍꯪꯉꯣꯏ ꯈꯣꯡꯕ ꯃꯥꯜꯂꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯁꯛꯑꯗꯤ ꯍꯪꯉꯣꯏ ꯈꯣꯡꯕꯇ ꯅꯠꯇꯅꯅꯦ ꯃꯑꯣꯡꯅꯤ ꯃꯥꯟꯗꯣꯏꯁꯦ ꯂꯩꯔꯤꯕ ꯃꯤ ꯈꯔꯁꯦ ꯆꯦꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯛꯇ꯭ꯔꯤꯗꯣ ꯎꯝ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯕꯤꯒꯅꯨ ꯅꯨꯡꯁꯤ ꯍꯩꯇꯦꯁꯨ ꯇꯥꯛꯄꯤꯒꯅꯨ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯕꯤꯒꯅꯨ ꯅꯨꯡꯁꯤ ꯍꯩꯇꯦꯁꯨ ꯇꯥꯛꯄꯤꯒꯅꯨ ꯃꯥꯏꯕꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯁꯣꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯕꯤꯒꯅꯨ ꯅꯨꯡꯁꯤ ꯍꯩꯇꯦꯁꯨ ꯇꯥꯛꯄꯤꯒꯅꯨ ꯃꯊꯪ ꯃꯄꯣꯛ ꯑꯃꯗ ꯄꯤꯗꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯅꯨꯡꯁꯤꯒꯤ ꯁꯝꯕꯜ ꯈꯥꯔꯒꯦ ꯃꯄꯣꯛꯂꯥꯡꯂꯣꯟ ꯑꯃꯗ ꯊꯥꯖ ꯑꯣꯏꯅ ꯉꯥꯜꯂꯝꯃꯨ ꯅꯉꯥꯟꯗ ꯅꯣꯡꯏꯟ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯕꯤꯒꯅꯨ ꯅꯨꯡꯁꯤ ꯍꯩꯇꯦꯁꯨ ꯇꯥꯛꯄꯤꯒꯅꯨ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯕꯤꯒꯅꯨ ꯁꯩꯇꯔꯥꯖꯅ ꯏꯆꯜ ꯅꯪꯁꯦ ꯃꯧꯔꯣ ꯂꯩꯁꯥꯕꯤ ꯄꯣꯛꯄ ꯏꯃꯥꯅꯦ ꯑꯗꯩꯗꯤ ꯁꯤꯡꯍꯥ ꯂꯥꯏꯐꯇ
ꯊꯦꯡꯅ ꯂꯥꯛꯑꯦꯀꯣ ꯉꯁꯤꯗꯤ ꯅꯪ ꯑꯗꯩ ꯁꯩꯇꯔꯥꯖꯅ ꯃꯃꯥꯒꯤ ꯏꯁꯩ ꯇꯥꯔꯒ ꯀꯞꯅꯤꯡꯉꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯩꯅꯣ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯍꯟꯒꯤ ꯏꯁꯩꯇꯅꯤ ꯃꯥꯅ ꯁꯛꯂꯛꯇꯣꯏꯁꯦ ꯅꯍꯥꯒꯤ ꯏꯁꯩꯗꯣ ꯍꯩꯇꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯗꯨꯗꯨꯅꯅꯦ ꯉꯁꯤꯗꯣ ꯈꯔꯁꯨ ꯊꯦꯡꯉꯦ ꯂꯥꯏꯚ ꯊꯥꯕꯗ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯈꯔ ꯆꯤꯟꯕꯩ ꯂꯥꯏ ꯍꯔꯥꯎꯕꯩ ꯏꯁꯩꯗꯤ ꯏꯁꯩ ꯆꯪꯅꯍꯟꯒꯦ ꯅꯠꯇꯅꯤꯅ ꯙꯨꯅꯤꯅ ꯏꯁꯩꯗꯣ ꯍꯥꯗ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯆꯤꯉꯨ ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯉꯁꯤꯅ ꯀꯧꯔꯧ ꯅꯣꯡꯖꯥꯗ ꯆꯤꯉꯨꯕ ꯅꯪꯒꯤ ꯊꯧꯕꯨꯡꯗ ꯅꯄꯥꯔꯤ ꯅꯥꯃꯣꯝ ꯀꯌꯥꯅ ꯖꯒꯣꯏꯒꯤ ꯂꯦꯝꯂꯧ ꯀꯥꯖꯕ ꯁꯣꯏꯔꯕ ꯆꯥꯃꯉꯥ ꯄꯤꯌꯨ ꯂꯥꯜꯂꯕ ꯆꯥꯃ ꯀꯟꯕꯤꯌꯨ ꯍꯥꯗ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯆꯤꯉꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯏꯁꯩꯗꯤ ꯏꯁꯩ ꯃꯌꯥꯝ ꯂꯩ ꯑꯇꯣꯞ ꯑꯇꯣꯞꯄꯇꯅꯤ ꯖꯒꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯔꯤ ꯏꯁꯩꯅꯤ ꯑꯗꯣ ꯁꯩꯇꯔꯥꯖꯅ ꯃꯃꯥ ꯑꯩꯁꯨ ꯑꯔꯤꯕ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯩꯗꯤ ꯁꯤꯡꯍꯥꯔꯂꯥꯜꯅ ꯈꯨꯕꯤꯁꯨ ꯄꯤꯖꯔꯦ ꯁꯪꯒꯤꯇꯥ ꯑꯩ ꯈꯔ ꯊꯦꯡꯉꯦ ꯁꯪꯒꯤꯇꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯥꯏꯛ ꯄꯤꯕꯤꯕꯒꯤꯁꯨꯗꯃꯛꯇ ꯑꯗꯣ ꯇꯦꯁ ꯑꯣꯐ ꯃꯩꯇꯩꯅ ꯀꯔꯤ ꯃꯐꯝꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯀꯩꯅꯣ ꯀꯔꯤꯕ ꯍꯥꯗ ꯏꯕꯨꯙꯧ ꯐꯝꯅꯥꯏꯕ ꯍꯥꯗ ꯏꯕꯨꯙꯧ ꯅꯨꯡꯁꯤꯕ ꯊꯦꯛꯂꯩꯅ ꯆꯨꯝꯇꯥꯡ ꯅꯨꯡꯗꯥꯅ ꯂꯥꯏꯔꯦꯟ ꯇꯨꯕꯤꯅ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯗ ꯏꯕꯨꯙꯧ ꯐꯝꯅꯥꯏꯕ ꯊꯥꯖꯅ ꯐꯤꯖꯪ ꯈꯜꯂꯤꯕ ꯀꯣꯔꯧ ꯑꯣꯏꯅꯕꯨ ꯉꯥꯜꯂꯤꯕ ꯂꯥꯏ ꯍꯥꯗ ꯏꯕꯨꯙꯧ ꯐꯝꯅꯥꯏꯕ ꯖꯦꯠꯅ ꯊꯪꯕ ꯆꯤꯔꯦꯟꯗ ꯖꯦꯠꯅ ꯊꯪꯕ ꯆꯤꯔꯦꯟꯗ ꯁꯅꯥꯒꯤ ꯍꯥꯖꯪꯕꯨ ꯁꯅꯥꯒꯤ ꯍꯥꯖꯪꯕꯨ ꯁꯅꯥꯒꯤ ꯍꯥꯖꯪꯕꯨ ꯌꯩꯔꯤꯕ ꯂꯥꯏ ꯑꯣꯏꯅ ꯊꯪꯕ ꯆꯤꯔꯦꯟꯗ ꯂꯨꯄꯥꯒꯤ ꯂꯨꯍꯨꯞꯄꯨ ꯂꯨꯄꯥꯒꯤ ꯂꯨꯍꯨꯞꯄꯨ ꯑꯣꯜꯂꯤꯕ ꯂꯥꯏ ꯃꯤꯁꯅ ꯊꯝꯕꯥꯜ ꯑꯅꯤꯅ ꯃꯩꯔꯤꯒꯤ ꯇꯟꯕꯟꯕꯨ ꯑꯣꯏꯔꯤꯕ ꯂꯥꯏ ꯀꯥꯝꯊꯣꯔꯛꯄ ꯅꯨꯡꯁꯥꯅ ꯀꯥꯝꯊꯣꯔꯛꯄ ꯅꯨꯡꯁꯥꯅ ꯅꯣꯡꯂꯩꯒꯤ ꯅꯨꯡꯁꯤꯠꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏ ꯍꯥꯗ ꯏꯕꯨꯙꯧ ꯍꯥꯗ ꯏꯕꯨꯙꯧ ꯐꯝꯅꯥꯏꯕ ꯍꯥꯗ ꯏꯕꯨꯙꯧ ꯅꯨꯡꯁꯤꯕ ꯃꯥꯏꯀꯩꯅ ꯆꯤꯊꯦꯛ ꯃꯥꯔꯤꯗ ꯇꯨꯊꯣꯛꯅ ꯀꯤꯁꯤꯕꯨ ꯀꯤꯔꯤꯕ ꯂꯥꯏ ꯃꯥꯏꯀꯩꯅ ꯆꯤꯊꯦꯛ ꯃꯥꯔꯤꯗ ꯃꯥꯏꯀꯩꯅ ꯆꯤꯊꯦꯛ ꯃꯥꯔꯤꯗ ꯇꯨꯊꯣꯛꯅ ꯀꯤꯁꯤꯕꯨ ꯀꯤꯔꯤꯕ ꯂꯥꯏ ꯃꯃꯩꯅ ꯃꯩꯌꯥꯕꯨ ꯆꯤꯛꯇꯨꯅ ꯃꯃꯩꯅ ꯃꯩꯌꯥꯕꯨ ꯆꯤꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯆꯤꯛꯄ ꯂꯥꯏ ꯎꯌꯦꯛꯅ ꯇꯣꯊꯣꯛ ꯈꯣꯟꯖꯦꯜꯗ ꯇꯨꯊꯣꯛ ꯈꯨꯗꯤꯡꯗ
ꯁꯅꯥꯅ ꯍꯥꯖꯪꯕꯨ ꯂꯨꯄꯥꯅ ꯍꯥꯖꯪꯕꯨ ꯆꯩꯔꯤꯕꯂꯥ ꯅꯅꯝꯅ ꯖꯥꯡꯕꯤ ꯑꯣꯏꯔꯤꯕ ꯅꯊꯥꯅ ꯀꯣꯔꯣꯕꯨ ꯑꯣꯏꯔꯤꯕꯂꯥ ꯑꯥꯗ 이부ধꯧ ꯐꯝꯅꯥꯏꯕ ꯑꯥꯗ 이부ধꯧ ꯅꯨꯡꯁꯤꯕ ꯊꯦꯛꯂꯦꯅ ꯆꯣꯡꯊꯥꯡ ꯅꯣꯡꯗꯥꯅ ꯂꯥꯏꯔꯦꯟ ꯇꯨꯕꯤꯅ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯌꯥꯝ ꯁꯥꯡꯍꯜꯂꯔꯣꯏ ꯀꯩꯅꯣꯅ ꯍꯥꯏꯕꯅꯦ ꯀꯔꯤꯕ ꯁꯤꯡꯍꯥꯔ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯃꯃꯥ ꯅꯣꯏ ꯈꯨꯟꯒꯤ ꯗꯥꯁꯤꯅꯤ ꯈꯪꯕ꯭ꯔꯣ? ꯀꯅꯥꯅꯣ ꯗꯥꯁꯤꯅꯤ ꯍꯥꯏꯁꯦ? ꯀꯃꯪꯒꯥꯒꯤ ꯗꯥꯁꯤꯅꯤ ꯀꯃꯪꯒꯥꯒꯤꯅꯦ ꯁꯤꯡꯍꯥꯔ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯗꯥꯁꯤꯅꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯗꯤ ꯖꯣꯏꯄꯨꯔꯒꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯦꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯩꯇꯩꯅ ꯀꯔꯤ ꯂꯝ ꯇꯥꯍꯧꯗ꯭ꯔꯦ ꯅꯦꯠꯋꯥꯔꯛ ꯎꯔꯨꯔꯨ ꯂꯩꯔꯨꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯒꯤ ꯖꯣꯏꯄꯨꯔ ꯍꯥꯏ ꯈꯨꯟꯗꯨꯒꯤꯅꯦꯕꯀꯣ ꯏꯄꯥꯝꯁꯦ ꯖꯣꯏꯄꯨꯔꯅꯦꯕ ꯌꯨꯝ ꯄꯥꯟꯕꯗꯤ ꯁꯤꯜꯆꯔꯗꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯄꯥꯝꯗ ꯑꯗꯩꯗꯤ ꯁꯤꯡꯍꯥꯔ ꯁꯪꯒꯤꯇꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯖꯣꯏꯄꯨꯔꯗ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅꯅꯤ ꯑꯗꯨꯒ ꯅꯠꯇꯦ ꯖꯣꯏꯄꯨꯔꯒꯤ ꯗꯥꯁꯤꯅꯤ ꯍꯥꯏꯅꯦ ꯖꯣꯏꯄꯨꯔꯗ ꯂꯩꯇꯦꯍꯦ ꯗꯥꯁꯤꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣꯗꯅꯤ ꯀꯃꯪꯒꯥꯗꯅꯤ ꯀꯃꯪꯒꯥꯒꯤ ꯃꯥꯏꯕꯤ ꯗꯥꯁꯤꯅꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯥꯏꯕꯤ ꯗꯥꯁꯤꯅꯤꯗꯨꯔꯣ ꯑꯗꯨꯗꯤ ꯀꯃꯪꯒꯥ ꯆꯤꯡ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕꯅꯤꯅꯦ ꯑꯩꯈꯣꯏ ꯖꯣꯏꯄꯨꯔꯗ ꯗꯥꯁꯤꯅꯤ ꯀꯝꯕ ꯂꯩꯇꯦꯕꯣ ꯃꯈꯥ ꯂꯩꯀꯥꯏꯔꯣꯝꯗꯗꯤ ꯈꯪꯗꯦꯕꯣ ꯍꯥꯏ ꯉꯝꯗꯦ ꯑꯩꯈꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯗꯤ ꯗꯥꯁꯤꯅꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕ ꯗꯥꯁꯤꯅꯤꯁꯤꯗꯤꯅꯦ ꯀꯃꯪꯒꯥ ꯆꯤꯡ ꯂꯩꯀꯥꯏꯒꯤꯅꯤ ꯃꯥꯏꯕꯤ ꯑꯣꯏꯕꯅꯤ ꯃꯥꯏꯕꯤꯔꯣ ꯃꯥꯏꯕꯤ ꯅꯠꯇꯕ ꯅꯪꯅ ꯍꯪꯉꯤꯕ ꯗꯥꯁꯤꯅꯤꯁꯦ ꯃꯥꯏꯕꯤꯔꯣ ꯃꯥꯏꯕꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯦꯠꯋꯥꯔꯛꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤ ꯌꯥꯝ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯆꯪꯉꯛꯏꯑꯕ ꯀꯃꯦꯟꯁꯦ ꯀꯩ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯖꯣꯏꯄꯨꯔꯒꯤ ꯅꯨꯄꯤ ꯉꯛꯇ ꯄꯣꯛꯄꯅꯤ ꯅꯨꯄꯤ ꯃꯔꯤ ꯄꯣꯛꯄꯅꯤ ꯅꯨꯄꯤ ꯃꯔꯤ ꯄꯣꯛꯄꯗ ꯂꯣꯏꯗꯧꯔꯦ 44 ꯑꯣꯏꯔꯦ ꯃꯤꯅꯤꯠ ꯀꯩꯅꯣꯃꯨꯛ ꯋꯥꯠꯂꯤ ꯃꯤꯅꯤꯠ 35 ꯋꯥꯠꯂꯤ ꯂꯣꯏꯁꯟꯒꯗꯕ 9 ꯇꯥꯕꯗ ꯂꯣꯏꯁꯜꯂꯅꯤ ꯄꯨꯡ ꯑꯃ ꯐꯥꯗꯣꯏꯅꯦꯕ 9 ꯇꯥꯕꯗ ꯂꯣꯏꯔꯅꯤꯗ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒ ꯑꯩꯒꯤ ꯍꯤꯁꯥꯞꯀꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯗꯣꯟꯗ ꯌꯦꯡꯗꯣꯏ ꯅꯠꯇꯦꯗ ꯃꯁꯛꯁꯨ ꯊꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯒ ꯅꯨꯡꯉꯥꯏꯄꯣꯟꯇꯦ ꯑꯗꯣ ꯅꯨꯡꯗꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯗꯤ ꯃꯁꯛꯇꯣ ꯌꯦꯡꯍꯟꯒꯗꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯣ ꯅꯠꯇ꯭ꯔꯦ ꯊꯦꯡꯁꯨ ꯊꯦꯡꯈꯔꯦ ꯉꯁꯤ ꯃꯥꯏꯕꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯗꯥꯁꯤꯅꯤ ꯍꯥꯏꯁꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯅꯨꯄꯤ ꯅꯠꯇ ꯃꯔꯤ ꯄꯣꯛꯄ ꯍꯥꯏ ꯖꯣꯏꯄꯨꯔꯒꯤ ꯗꯥꯁꯤꯅꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇ ꯃꯔꯤ ꯄꯣꯛꯄ ꯂꯩꯔꯝꯒꯅꯤꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯁꯦ ꯑꯩꯈꯣꯏꯗꯣ ꯖꯣꯏꯄꯨꯔꯗ ꯂꯩꯇꯕꯅꯤꯅꯅꯦ ꯖꯣꯏꯄꯨꯔꯒꯤ ꯃꯤꯗꯣ ꯌꯥꯝ ꯈꯪꯗꯦꯕ ꯖꯣꯏꯄꯨꯔꯗ ꯂꯩꯇꯦ ꯍꯥꯏꯁꯤ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯄꯥꯒ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯒ ꯀꯣꯟꯅ ꯂꯥꯛꯄꯅꯤꯅ ꯖꯣꯏꯄꯨꯔꯒꯤ ꯃꯤꯁꯤꯡꯗꯣ ꯌꯥꯝꯅ ꯈꯪꯗꯦꯕ ꯃꯁꯛ ꯑꯗꯨꯗꯨꯅꯅꯤ ꯃꯤꯅꯤꯠ 35 ꯋꯥꯠꯂꯤ ꯃꯤꯅꯤꯠ 45 ꯑꯣꯏꯔꯦ ꯃꯤꯅꯤꯠ 35 ꯋꯥꯠꯂꯤ ꯉꯁꯤꯗꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯤꯠ ꯌꯥꯎꯗ꯭ꯔꯦ ꯉꯔꯥꯡꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯔꯦ ꯔꯥꯅꯤꯄꯨꯔ ꯅꯤꯉꯣꯜꯅꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯒꯅꯤꯕꯣ ꯈꯪꯗꯔꯦ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯀꯩꯗꯧꯅꯔꯤꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ 35ꯇ ꯉꯥꯏꯔꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯣ ꯂꯥꯏꯐꯇꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯩꯁꯨ ꯈꯪꯉꯦ ꯊꯦꯡꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯁꯨ ꯊꯕꯛ ꯁꯨꯔꯨꯔꯕꯅꯤꯅ ꯋꯥꯅ ꯉꯁꯤ ꯌꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅꯅꯤꯗꯣ ꯍꯌꯦꯡꯗꯤꯅꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯅꯤ ꯍꯌꯦꯡꯗꯣ ꯆꯤꯆꯦꯁꯨ ꯌꯥꯎꯍꯜꯂꯛꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯁꯨ ꯂꯣꯏ ꯌꯥꯎꯍꯜꯂꯛꯑꯅꯤꯕꯀꯣ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯃꯁꯛ ꯎꯠꯂꯛꯑꯒꯦꯕ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯗꯣ ꯍꯌꯦꯡ ꯄꯨꯡ ꯀꯩꯅꯣꯒꯤꯗꯨꯒ ꯊꯥꯁꯦꯕ ꯄꯨꯡ 3:30 4ꯒ ꯇꯥꯔꯛꯄꯩꯗꯣ ꯑꯗꯨꯋꯥꯏꯗꯨꯒ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯑꯒꯦ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯀꯦ 3:30 ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯪꯕꯤꯔꯛꯏꯗꯣ ꯌꯥꯝ ꯍꯔꯥꯎꯏ ꯉꯥꯏꯍꯥꯛꯇ ꯑꯣꯏꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤ
ꯀꯩꯅꯣ ꯍꯥꯏ ꯈꯔꯁꯦ ꯄꯥꯏꯖꯈ꯭ꯔꯒꯦ ꯀꯔꯤꯅꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯣ ꯁꯀꯅꯦ ꯀꯥꯞꯊꯣꯛꯈ꯭ꯔꯦꯅꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯃꯤꯁꯅ ꯍꯥꯠ ꯊꯝꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯀꯥꯎꯈ꯭ꯔꯕ ꯑꯗꯨꯁꯨ ꯑꯗꯨ ꯁꯧꯗꯦꯗ ꯃꯤꯁꯅ ꯊꯝꯕ ꯀꯔꯤꯅꯣ ꯃꯤꯁꯅ ꯂꯩꯀꯥꯏ ꯀꯣꯏ ꯊꯝꯕ ꯃꯤꯁꯅ ꯂꯩꯀꯥꯏ ꯀꯣꯏ ꯊꯝꯕ ꯂꯩꯔꯥꯡ ꯈꯨꯗꯤꯡ ꯂꯝꯗꯝꯕ ꯅꯪꯕꯨ ꯃꯤꯁꯅ ꯂꯩꯀꯥꯏ ꯀꯣꯏ ꯊꯝꯕ ꯂꯩꯔꯥꯡ ꯈꯨꯗꯤꯡ ꯂꯝꯗꯝꯕ ꯅꯪꯕꯨ ꯆꯤꯝꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯗꯨꯅ ꯃꯄꯥꯞ ꯇꯧꯔꯅꯨ ꯊꯣꯏꯅ ꯀꯩꯗꯧꯔꯤꯒꯦ ꯆꯦ ꯍꯥꯏꯅ ꯊꯣꯏ ꯂꯥꯏꯐ ꯂꯣꯏꯕ ꯉꯥꯏꯔꯤ ꯉꯁꯤꯗꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯗꯒꯤ ꯃꯃꯥꯗꯒꯤ ꯄꯄꯥꯗꯒꯤ ꯂꯣꯏꯅ ꯌꯥꯎꯕꯅꯤꯅꯅꯦ ꯂꯥꯏꯐꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯣ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯈꯔ ꯁꯨꯕꯒꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯒꯁꯨ ꯋꯥꯔꯦꯅ ꯂꯥꯏꯐꯇꯣ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨꯅꯦ ꯄꯥꯔꯂꯔ ꯀꯁꯇꯃꯔ ꯂꯥꯛꯏ ꯍꯥꯏꯅꯅꯦ ꯉꯁꯤꯗꯣ ꯂꯥꯏꯐꯇꯣ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯂꯥꯏꯐꯇꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯗꯣ ꯈꯪꯉꯕ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗꯨꯒ ꯑꯣꯏꯅ ꯊꯥꯅꯤ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯌꯦꯡꯒꯅꯤ ꯑꯗꯣ ꯀꯩꯗꯧꯔꯤꯒꯦ ꯊꯣꯏ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯍꯣꯠꯅꯔꯕꯣ ꯏꯃꯥ ꯑꯩꯗꯤ ꯎꯍꯧꯗꯔꯦ ꯀꯩ ꯄꯣꯠꯅꯣ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯁꯦ ꯁꯤꯡꯍꯥ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯣ ꯉꯔꯥꯡꯒꯤ ꯂꯥꯏꯐꯔꯣ ꯏꯁ ꯉꯔꯥꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯔꯥꯡ ꯆꯤꯆꯦꯒ ꯑꯩꯒ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯚ ꯊꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯏꯆꯦ ꯃꯁꯛ ꯎꯠꯂꯦ ꯑꯩꯅ ꯀꯃꯦꯟ ꯄꯥꯕꯤꯔꯦ ꯑꯗꯨꯒ ꯑꯩ ꯃꯃꯥꯗꯩ ꯄꯄꯥꯗꯩ ꯑꯗꯣ ꯎꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯗꯨꯀꯥꯟꯗ ꯃꯣꯏꯅ ꯗꯨꯀꯥꯟ ꯉꯥꯡꯅꯕꯗꯨꯒ ꯑꯩꯁꯨ ꯗꯨꯀꯥꯟ ꯍꯥꯏꯔꯦ ꯀꯩꯅꯣ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯁꯦ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯝꯒꯅꯤ ꯉꯔꯥꯡꯒꯤꯗꯣ ꯑꯗꯣ ꯌꯥꯎꯔꯝꯒꯅꯦꯕ ꯅꯪ ꯎꯍꯧꯗ꯭ꯔꯦ ꯅꯪ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯆꯦꯅ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯃꯨꯛꯕꯥꯡ ꯍꯥꯏꯔꯣ ꯃꯨꯛꯕꯥꯡ ꯍꯣꯏ ꯇꯧꯒꯦ ꯑꯗꯣ ꯃꯃꯥꯡꯗꯕꯨꯗꯤ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯍꯤꯟꯖꯥꯡꯗꯣ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯥꯏꯗꯣ ꯍꯤꯟꯖꯥꯡꯗꯣ ꯈꯤꯇꯪ ꯃꯊꯦꯜ ꯌꯥꯝꯅ ꯑꯍꯥꯎ ꯇꯧꯔꯒꯅꯦꯕ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯗꯣꯏꯗꯣꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡ ꯊꯥꯅꯤꯅꯅꯦ ꯃꯊꯦꯜ ꯊꯥꯎꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯅꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯉꯥ ꯕꯖꯥꯔ ꯇꯧꯔꯒ ꯃꯆꯤꯗ ꯆꯥꯕ ꯉꯥ ꯊꯣꯡꯕꯒꯗꯣ ꯌꯥꯝ ꯆꯥꯗꯦꯕ ꯎꯂꯥꯡꯉꯦ ꯍꯥꯏꯅ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯑꯗꯨꯃꯥꯏꯅ ꯉꯝꯅ ꯆꯥꯏꯕ ꯈꯪꯉꯕ ꯑꯗꯨꯅ ꯃꯨꯛꯕꯥꯡꯗꯣ ꯇꯧꯗ꯭ꯔꯤꯕ ꯑꯗꯣ ꯊꯣꯏ ꯀꯩ ꯍꯤꯟꯖꯥꯡ ꯍꯣꯠꯅꯔꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯣꯏ ꯌꯦꯡꯒꯦ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯉꯔꯥꯡꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯃꯤꯗ ꯑꯩꯈꯣꯏꯄꯥꯅ ꯏꯁꯩꯒ ꯁꯛꯅ ꯌꯥꯝꯅ ꯅꯩꯈ꯭ꯔꯃꯤ ꯉꯔꯥꯡ ꯑꯗꯨꯅ ꯉꯁꯤ ꯂꯥꯏꯞꯇ ꯆꯪꯉꯛꯄ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯜꯂꯤ ꯏꯃꯥ ꯄꯥꯕꯨꯡ ꯌꯥꯎꯍꯜꯂꯛꯑꯣ ꯏꯃꯥ ꯄꯥꯕꯨꯡ ꯌꯥꯎꯍꯜꯂꯛꯑꯣ ꯑꯗꯨꯃꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯉꯁꯤꯗꯣ ꯃꯣꯏ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯅ ꯌꯥꯎꯗꯕꯒꯤ ꯃꯤ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯦ ꯃꯤ ꯀꯩꯅꯣꯃꯨꯛ ꯁꯨꯔꯝꯃꯦꯕꯀꯣ ꯃꯤ ꯑꯩꯒꯤꯁꯤꯒ ꯆꯪꯉꯝꯃꯤꯁꯦ ꯑꯩꯅ ꯎꯍꯧꯕꯗ ꯃꯤ 13 14 ꯑꯗꯨꯃꯥꯏꯅ ꯆꯪꯉꯝꯃꯒ ꯃꯃꯥ ꯄꯄꯥ ꯌꯥꯎꯍꯜꯂꯛꯑꯣ ꯏꯁꯩ ꯁꯛꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯃꯣꯏ ꯌꯥꯗꯕꯗꯩꯗꯤ ꯑꯗꯨꯝ ꯊꯣꯛꯅꯈꯔꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯤꯌꯣꯔ ꯌꯥꯎꯍꯜꯂꯛꯀꯅꯤ ꯉꯁꯤꯗꯤ ꯌꯥꯎꯍꯟꯕ ꯉꯝꯗ꯭ꯔꯦ ꯊꯣꯡꯗ꯭ꯔꯤ ꯆꯦ ꯍꯥꯏꯅ ꯑꯣ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯒꯦ ꯁꯤꯡꯍꯥ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯆꯥꯛ ꯍꯤꯟꯖꯥꯡ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯤ 3 ꯎꯠꯂꯤ ꯀꯅꯥ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯤꯅꯤꯠ ꯀꯩꯅꯣꯃꯨꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯩ ꯄꯨꯡ ꯑꯃꯗꯅꯤ ꯊꯥꯗꯣꯏꯁꯦ ꯌꯥꯝ ꯊꯥꯔꯣꯏꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯊꯥꯔꯒ ꯂꯣꯏꯁꯟꯗꯣꯔꯔꯕꯅꯤ ꯑꯗꯣ ꯂꯣꯏꯔꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯁꯤ ꯀꯅꯥ ꯂꯩꯒꯦ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯗꯨꯅꯤ ꯊꯣꯏꯁꯦ ꯀꯅꯥ ꯍꯥꯏꯅ ꯍꯪꯉꯤꯕ ꯁꯤꯡꯍꯥ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯊꯣꯏꯁꯦ ꯀꯩꯅꯣꯅꯦ
ꯁꯤꯜꯕꯥꯒꯤꯅꯦꯕꯀꯣ ꯁꯤꯜꯕꯥ ꯀꯣꯟꯗꯣ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯗꯥꯁꯤꯡ ꯃꯤ ꯑꯅꯤꯈꯛ ꯂꯩꯌꯦ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯨꯒ ꯂꯣꯏꯁꯟꯅꯔꯕꯅꯤ ꯑꯩꯁꯨ ꯉꯥꯛꯇꯪꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ 9 ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ ꯂꯣꯏꯁꯜꯂꯗꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯅ ꯇꯧꯏꯕ ꯑꯩꯅ ꯑꯗꯨꯗꯨꯅꯅꯤꯗ ꯍꯌꯦꯡ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣ 3:30 ꯑꯗꯨꯋꯥꯏꯗꯨꯒ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣꯕꯀꯣ ꯍꯌꯦꯡ 3:30 ꯑꯗꯨꯋꯥꯏꯗꯨꯒ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯆꯤꯆꯦꯒ ꯇꯧꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯃꯃꯥꯒ ꯄꯄꯥꯒꯁꯨ ꯍꯌꯦꯡ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯌꯥꯎꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯐꯖꯅ ꯅꯨꯡꯉꯥꯏꯍꯜꯂꯒꯦ ꯍꯌꯦꯡꯒꯤ ꯂꯥꯏꯚꯁꯦ ꯑꯗꯣ ꯁꯤꯡꯍꯥꯅ ꯑꯩꯗꯤ ꯆꯥꯛ ꯋꯥꯠꯂꯤꯌꯦ ꯁꯪꯒꯤꯇꯥ ꯍꯥꯏꯅ ꯃꯣꯏꯅ ꯆꯥꯛꯄꯨꯗꯤ ꯋꯥꯠꯂꯤ ꯍꯥꯏꯗꯤ ꯊꯣꯡꯕꯒꯤꯗꯣ ꯀꯩ ꯊꯣꯡꯗꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣ ꯍꯥꯏꯅ ꯍꯪꯉꯤꯕ ꯑꯗꯣ ꯀꯩꯅꯣ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯔꯤꯒꯦ ꯍꯥꯏꯅ ꯍꯪꯉꯤꯕ ꯑꯁꯥꯗꯤ ꯄꯨꯡ 4ꯀ ꯂꯥꯏꯚ ꯊꯥꯏꯍꯦ ꯑꯁꯥ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯁꯥꯅꯣ ꯌꯦꯁ ꯈꯨꯃꯟ ꯆꯅꯨꯗꯨꯗꯨꯔꯣ ꯑꯩꯗꯣ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯚ ꯊꯥꯗꯣꯏꯗꯣ ꯃꯤꯗꯣ ꯂꯩꯔꯒꯅꯤꯅ ꯃꯤꯗꯨꯗꯤ ꯂꯩꯁꯨ ꯂꯩꯇꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯔꯤ ꯂꯥꯏꯚ ꯊꯥꯗꯣꯛꯏꯅꯦꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒꯗꯤ ꯌꯥꯗꯦꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯩ ꯃꯤꯁꯨ ꯃꯊꯧ ꯇꯥꯏꯅ ꯃꯤꯗꯨ ꯂꯩꯕꯤꯔꯒꯅꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯏꯚ ꯊꯥꯗꯣꯏꯗꯣ ꯅꯣꯡ ꯅꯨꯡꯁꯤꯠꯄꯨ ꯀꯟꯅ ꯂꯥꯛꯏ ꯅꯣꯡ ꯆꯨꯕꯒꯤ ꯏꯔꯥꯡ ꯑꯃꯅꯤ ꯀꯔꯝꯕ ꯑꯁꯥꯅꯣ ꯎꯝ ꯃꯤ ꯑꯃꯇꯪ ꯉꯥꯏꯈꯔꯦ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯝꯕꯗꯒꯤ 00 ꯆꯠꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯁꯇ ꯁꯤꯒ ꯀꯃꯥꯏꯅ ꯄꯨꯡ 4 ꯂꯥꯏꯚ ꯊꯥꯗꯣꯏꯅꯣꯕ ꯑꯩꯅ ꯄꯨꯡ ꯑꯃꯇꯪ ꯂꯥꯏꯚ ꯊꯥꯕꯁꯤꯐꯛꯇ ꯃꯤ ꯑꯃ ꯑꯅꯤ 5 6 ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇ ꯃꯤ ꯆꯪꯗꯦꯕ ꯑꯩꯒꯤꯗꯤ ꯃꯤ ꯑꯃ ꯆꯪꯉꯝꯃꯅꯤ 2 ꯊꯣꯛꯈ꯭ꯔꯅꯤ 5 ꯆꯪꯉꯛꯑꯅꯤ 10 ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯇꯧꯕꯒ 0 ꯆꯠꯈꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯂꯥꯛꯏꯌꯦ ꯑꯗꯨꯗꯨꯅꯅꯦ ꯉꯁꯤꯗꯤ ꯀꯃꯦꯟ ꯀꯌꯥꯝ ꯂꯥꯛꯇꯦꯉꯣ ꯉꯔꯥꯡꯗꯤ ꯀꯃꯦꯟꯒ ꯄꯥꯅꯕ ꯉꯝꯗꯦ ꯑꯩꯁꯤꯅꯦ ꯑꯩꯅ ꯀꯃꯦꯟ ꯂꯥꯛꯄꯅ ꯑꯩꯅ ꯆꯣꯡꯉ ꯆꯠꯂꯦ ꯄꯥꯕ ꯉꯝꯗꯅ ꯑꯃ ꯂꯣꯏꯕꯗ ꯑꯃ ꯀꯃꯦꯟ ꯑꯃ ꯂꯣꯏꯕꯗ ꯑꯃ ꯀꯃꯦꯟ ꯄꯥꯕꯒ ꯉꯝꯗꯦꯉꯣ ꯉꯔꯥꯡꯗꯤ ꯃꯤꯅ ꯃꯤ ꯌꯥꯝꯃꯤꯕ ꯀꯃꯦꯟ ꯂꯥꯛꯏꯕ ꯉꯔꯥꯡ ꯅꯨꯃꯤꯠꯇ ꯉꯁꯤꯗꯗꯤ ꯀꯃꯦꯟꯕꯨ ꯄꯥꯕꯗ ꯉꯥꯏꯅꯕ ꯂꯥꯒꯤꯔꯦ ꯀꯅꯥ ꯀꯃꯦꯟ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯅ ꯆꯨꯗꯣꯏꯔꯥ ꯈꯪꯗꯦ ꯀꯟꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯐꯖꯅ ꯀꯟꯅ ꯂꯥꯛꯏꯕꯣ ꯅꯠꯇꯦꯍꯦ ꯀꯔꯝꯕꯅꯣ ꯑꯗꯨꯗꯤ ꯑꯁꯥ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦꯕꯣꯏ ꯑꯩꯅ ꯈꯪꯕꯗꯗꯤ ꯌꯦꯁ ꯈꯨꯃꯟ ꯆꯅꯨꯗꯣ ꯑꯁꯥ ꯀꯧꯕꯅꯦꯕ ꯑꯗꯨꯗꯨꯇꯅꯤ ꯈꯪꯉꯤꯁꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯍꯣꯏ ꯑꯩꯒꯤ ꯅꯦꯠꯅꯕꯨ ꯂꯩꯇ꯭ꯔꯤꯔꯥ
ꯀꯩꯗꯧꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ siga jaurangmani phone tawraga hang kari hinjang tawdore Sangeeta asai nungthin-dane nga thongngꯦꯕꯀꯣ do nga thongba khara tharame do hujik dum kano ironjalani irombaga kanoga oina tawrani iromba khara tawrani nga thongbaduga chasalani dum che takhel hello Sangi good evening che takhel do thank you aigi live ta lakpibagi do che takhel aido loisalani bako like tawsanbiramo che 58 minute oirebako aido dum 1 hour tani tha doise chak thongdri chak thongudoi do che takhel like amta tawsanbiramo do singana nangse live se ai tangaira aduni mi loina chanagareba aduna aisu 1 hour se faraga dum kathatlani aduga nangsu noi che su laiba chiche laite chiche silchardani chiche silcharda lai ai tani lai se singa live sana che takhel aina kaugore dai che takhelna ai ngasaina urabani imanabi ma lakna ngamdraba like dan naina haire che takhelna kaishum kaide chiche do like tawsanbiramo aduga ai dusu dum ngairini 1 hour oraga dum kaktorabani chak thongdreba ado thabai thaba 1 hour suhalage ainane ngairiba ado si loraga dum chak thongba changdorabani 59 oireba kuidare ane ado meyam mi ahum gak laiyebako ado che takhel amadi yaure ai khange do che takhel bye bye 1 hour oirebako aido loisalani ado mi ani khaksu lairi do mi ani sidi comment tawraktrabani na kana kana no khangdrebako ado mi ahum gak laibase punna dum che takhel bye bye month manga henna thao min manga henna thao kathali dunara khange min manga ke henna thao aira aidi 1 hour phabaga dum kathatki eta upload oiba tungda khara hanthabani ainaibo acha ai khangdeni ho minute manga khak ngaige doidi warsu wana minute ama pudi challe minute mari khakka ngairage doidi aidi khangdebako che takhelna hairakpai khangini ado minute manga khakka ngairage warasu wana doidi chak thongdorabani mi do laite ba che thakel live tha ba do mi lairaga wari watai do khara sanaraga ni nako nungai toido kanam su laita bada ithanta nungai tiaba singa senjamna aidi natte ko hujikta changjarakpani Sangi welcome da senjam changbirakpai damakta do da senjam like tawsanbiramo ado thaba matamda minute 5-10 hena thau upload oirakpada khara kakkibane na aido khangdeba ai khangdana tawini kano tawbane nungsid yam sitle mapan thoklai ni aido khoi imungi launabado khoi imung launariye duduna ni tholaise aina ado hoi chiche hujikti khangabani na minute manga tara hena tharage khangdeba aido ado kainona namaste cheche takhel aina re da senjamna che takhel da khoram khore aduga singa senjamna tawkhrabani laigana thank you ado che takhelna singa je aina haire adugaidi je che takhel aina kamu singa senjamna
ꯁꯟꯖꯨ ꯈꯥꯏꯗꯦꯝ ꯍꯥꯏ ꯁꯪꯒꯤ ꯍꯜꯂꯣ ꯗꯥ ꯁꯟꯖꯨ ꯑꯗꯣ ꯗꯥ ꯁꯟꯖꯨꯁꯦ ꯀꯥꯏꯒꯤꯅꯣ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯆꯦꯟꯅꯦꯜ ꯄꯥꯏꯔꯗꯤ ꯑꯩꯉꯣꯟꯗ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯗꯥ ꯁꯟꯖꯨꯅ ꯆꯦꯟꯅꯦꯜ ꯄꯥꯏꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯁꯣꯔꯣꯛ ꯌꯧꯔꯛꯑꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯥꯛꯏ ꯅꯨꯡꯁꯤꯠ ꯁꯣꯔꯣꯛ ꯌꯧꯔꯛꯑꯦ ꯑꯩ ꯁꯤꯗꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯀꯣ ꯍꯥꯏꯅ ꯑꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯝꯃꯦ ꯑꯗꯨ ꯄꯨꯔꯥ ꯅꯣꯡ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯏꯑꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯏꯕ ꯅꯨꯡꯁꯤꯠ ꯆꯥ ꯆꯥꯅ ꯑꯩꯗꯣ 1 hour ꯐꯥꯔꯒꯅꯦ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯅ ꯆꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯑꯞꯂꯣꯗ ꯇꯧꯕꯗꯅꯦ ꯀꯛꯈꯤ ꯍꯥꯏꯌꯦ 5 ꯃꯤꯅꯤꯠ ꯌꯥ 10 ꯃꯤꯅꯤꯠ ꯈꯛꯇꯪ ꯍꯦꯟꯅ ꯊꯥꯎ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ 5 ꯃꯤꯅꯤꯠ ꯑꯃꯨꯛ ꯈꯛꯇꯪ ꯍꯦꯟꯊꯒꯦ ꯍꯥꯏꯅ ꯍꯦꯟꯊꯔꯤꯕ ꯁꯣꯔꯣꯛ ꯅꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯁꯪꯒꯤ ꯁꯣꯔꯣꯛ ꯅꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯒ ꯁꯣꯔꯣꯛ ꯅꯛꯅꯩ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯈꯨꯜꯂꯛꯅꯤꯅꯀꯣ ꯖꯣꯏꯄꯨꯔ ꯍꯥꯏꯗꯣ ꯑꯗꯨꯅ ꯃꯦꯟ ꯔꯣꯗꯀꯁꯦ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯗꯦꯕ ꯑꯗꯨ ꯈꯤꯇꯪꯇꯅꯤ ꯑꯗꯩ ꯏꯅꯛ ꯅꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯒ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯏ ꯉꯥꯛꯇꯪꯗ ꯅꯪ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯩ ꯖꯣꯏꯄꯨꯔꯒꯤꯅꯤ ꯗꯥ ꯁꯟꯖꯨ ꯑꯗꯣ ꯗꯥ ꯁꯟꯖꯨ ꯆꯦ ꯇꯈꯦꯜ ꯍꯥꯏꯔ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯪꯗꯣꯡ ꯑꯅꯤꯁꯦ ꯐꯖꯅꯗꯤ ꯅꯤꯡꯕ ꯌꯥꯅꯤꯕꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒ ꯎꯏꯔ ꯎꯗꯤꯔꯥ ꯈꯪꯗꯦ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯥ ꯍꯨꯏ ꯑꯅꯤꯅꯤꯅꯦ ꯆꯤꯛꯄꯤꯔꯛꯇꯅ ꯑꯩꯉꯣꯟꯗ ꯀꯅꯥ ꯀꯅꯥꯏ ꯍꯨꯏꯅꯣ ꯈꯪꯗꯦꯉꯣ ꯁꯦꯟꯖꯝꯅ ꯑꯁꯦꯡꯀꯤꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯑꯀꯪꯕꯗꯨ ꯁꯪꯒꯤ ꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯁꯪꯒꯤ ꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯁꯨꯝ ꯏꯅꯛ ꯅꯛꯑꯦꯗ ꯆꯦ ꯇꯈꯦꯜ ꯍꯥꯏ ꯑꯗꯨ ꯑꯥꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯁꯤ ꯃꯦꯟ ꯔꯣꯗ ꯑꯣꯏꯔꯒꯅꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯌꯨꯝ ꯎꯏꯌꯦꯕ ꯏꯅꯛ ꯅꯩꯌꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯏꯁꯦ ꯅꯨꯡꯁꯤꯠ ꯆꯥ ꯆꯥꯅ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯟꯖꯔꯒꯦ ꯑꯩ ꯀꯩꯅꯣ ꯑꯣꯏꯔꯦ 5 ꯃꯤꯅꯤꯠ ꯈꯛ ꯍꯦꯟꯗꯧ ꯍꯥꯏꯕꯗꯣ ꯑꯩ ꯍꯦꯟꯊꯔꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯣꯏꯁꯜꯂꯒꯦ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯑꯩꯁꯨ ꯍꯦꯔꯣ ꯖꯣꯕ ꯇꯧꯕ꯭ꯔꯣ ꯍꯪꯕꯅꯤ ꯑꯣ ꯑꯠꯆꯥ ꯍꯦꯔꯣ ꯇꯧꯋꯦ ꯑꯗꯣ ꯃꯥꯗꯤ ꯁꯤꯜꯆꯔꯗꯅꯦꯕꯀꯣ ꯑꯩꯗꯣ ꯁꯤꯜꯆꯔꯗ ꯌꯨꯝ ꯄꯥꯜꯂꯤꯅꯦꯕ ꯑꯗꯣ ꯏꯄꯥꯝꯗ ꯂꯥꯛꯏꯕ ꯖꯣꯏꯄꯨꯔꯗ ꯑꯗꯣ ꯃꯥ ꯁꯤꯜꯆꯔꯗ ꯑꯗꯨꯝ ꯖꯣꯕ ꯇꯧꯏ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯅꯣꯡꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯆꯦ ꯇꯈꯦꯜꯅꯁꯨ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 3:30 ꯇꯥꯕꯩꯗꯨꯒ ꯀꯝꯒ ꯆꯪꯕꯤꯔꯛꯑꯣ ꯍꯌꯦꯡꯗꯤ ꯐꯖꯅ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯍꯜꯂꯛꯑꯒꯦ ꯑꯗꯣ ꯉꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯌꯧꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯗꯨ ꯁꯤꯗ ꯂꯩꯔꯦꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯁꯣꯔꯣꯛꯀ ꯏꯅꯛ ꯅꯛꯅꯩꯑꯕ ꯑꯗꯨꯅꯤꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯡ 3ꯗ ꯊꯥꯎ ꯍꯥꯏ 3ꯗ ꯍꯥꯏꯔꯣ ꯆꯦ ꯇꯈꯥꯜ ꯍꯣꯏ ꯌꯦꯡꯒꯦ 3ꯗꯔ ꯀꯩꯅꯣ ꯊꯥꯔꯒ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯒꯦ 3ꯗ ꯑꯣꯏꯗꯤ ꯌꯥꯎꯕ ꯉꯝꯒꯅꯤ ꯑꯣ ꯍꯣꯏ ꯆꯤꯆꯦꯗ ꯑꯣꯏꯗꯤ ꯄꯨꯡ 3ꯒꯤ ꯑꯗꯨꯋꯥꯏꯗꯨꯒ ꯊꯥꯔꯛꯑꯒꯦ ꯂꯥꯛꯄꯤꯌꯣ ꯁꯣꯏꯗꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯨꯒ ꯍꯌꯦꯡ ꯊꯥꯔꯛꯑꯒꯦꯀꯣ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯤ ꯑꯅꯤꯈꯛ ꯂꯩ ꯕꯥꯏ ꯕꯥꯏ ꯇꯧꯕꯤꯔꯝꯃꯣ ꯆꯦ ꯇꯈꯦꯜ ꯕꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯃꯈꯛꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯆꯪꯉꯒꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦꯀꯣ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 3ꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯂꯥꯏꯐꯇ ꯑꯩꯒꯤ ꯑꯗꯣ ꯕꯥꯏ ꯕꯥꯏ